अहानबदा मरुएबा पाउसिंग क्वालिटी याउतबा लाइरिक नंबगा मरी लेनना बोर्ड की चेयरमैन अमसोंग सेक्रेटरी फमथादु उहाइना देसामना खोंजंग संगसिनख्रे लमफिल सब रजिस्टर ऑफिस के स्टाफ सिंह मतम चाना ऑफिस करतबना मियाम दा खुदोंग चादबा मायोकनरे MP सना जाउबना पेट्रोल अमदे डीजल दलोबा टैक्स हंथहन खिबदा सेंटर बुथागत फोंदोखरे MSUगी 56 realization month की मनुंग चन्ना ngasi poster campaign हौदोखरे अमदी कांग्रेस ना गवर्नमेंट असिगी कैबिनेट एक्सपेंड तौबा ngamdre हाइरदुना थवोंग असि डेमोक्रेसी हातोपनी हाइख्रे ISCOM MANIPURI न्यूज मिडियंग ताबीर बपुमनमक पुरुक साना शर्मिना तरामोक छबगोलेना पुंजा सिफावगी मरु ओइबा पाउसिंग संदोकना पिजरी चटलिबा एकेडमिक सेशन असगी क्लास 10 अमसुंग क्लास 12 की तमनबा लाइरिक नमलिबा चे असि सब स्टैंडर्ड ओइरे क्वालिटी लेबा चेदा लाइरिक नमदुना महिरोइ सिंगदा मतम चाना लाइरिक फंगहलु हाइदुना डेमोक्रेटिक स्टूडेंट अलायंस ऑफ मणिपुर देसामना मणिपुर की गवर्नर याउना एजुकेशन डिपार्टमेंट की मरी लेनब ऑथोरिटी सिंगदा तक्सिंदुना लाखिबा अदो ngasi fauba thabakta onthoraktaba amadi lairik namliba che ase quality yaudaba substandard oiba che da namliba ase yaba ngamloi lairik sing ase nambada ayaba pibada chenariba board of secondary education manipur bosem ke officials sing mathakta laingak na thuba matamda action lokhatkadabani haiduna ngasi mahiroi lok desam gi masing yamlaba thomi singna babuparada leiba board of secondary education manipur bosem ke office ta thomjinduna khongjong sangsinkre masing yamlaba desam gi thomi sing aduna board ki chairman office tamna thomjinna bohona kiba aduda manipur police ki masing yamlaba security force singna desam gi thomi sing adubu thingna bohona badagi nakal ani ge marakta chauna mukna ba thoki adubu board ki gate adu lonsinduna thamkhibadagi masing yamlaba desam gi thomi sing aduna board ki gate mamangda mahairoi singda lairik matam chana fanghallu quality yaudaba lairik puthokpada chenariba board ki official sing action logadabani bosem gi chairman amadi secretary from thagdo u haibana chingba kholaw kaya lauki khongjang aduga mari leinana desam gi president oinam romesh na phongdokibada mamang chahidagi hauduna desamna mahairoi singna tamgadawriba lairik adu amadi exam paper sing ase substandard oidre haiduna leibak miyam da puthoktuna khanghan khrabaso ngasi fauba board ki authority singna tumina leisinduna action amatta lokhalaktaba haiba ase mahairoi singi oina khwaidagi laibak thibani bosem gi makhada printing form singna namliba lairik sing ase quality yaudre substandard oire haiba ase so desamna kayarak hanna miyam da puthokhtuna khanghan khiba leikre adubu haujiksu makhatana substandard oiba cheda lairik namduna mahairoi singda tamhanna bohonariba bosem gi thawong ase desamna ngamloi masigumba thawong ase bosem gi official kharana lautunaraga tawhanbani haiba ase mayek sengna khangi thawong asina maram oiraga mapalamdagi lairik sing pusillaktuna lamdam asigi lairaba mahairoi singdagi e chuppagi thawong amasu bosem gi official singna chatharabra haibagi chingnabasu leire maram aduna quality yaudaba cheda lairik nambada chenariba board ki chairman amadi secretary gi mathakta laingak na chap chaba action lokhatkadabani karigumba hairiba wafam sing asi laingak na tasin usinnadana makhatana leithokpa tarabadi desamna leibak miyam ga loinana makhal makha kayagi hena akanwa khongjang sangsilagani haina phongdokhi ase kumnaba quality yaudaba lairik board ki watermark yaudaba lairik puthokpasina maram oirakanda
Hauji mapalom dagi pirated books mama pirated books mama piracy myam to holakanda mapalom dagi lairing mama pusalakanda Manipur sida lairiba lairaba mahiroi kaya dagi I super moi hania lete asugumba thawong ase board ki authority single lautuna rakanda state asida sathalibra watermark yauduna ansari script puthomi se masi mark tempering tawba yana baki damakta board ki authority singa ayaba pire puthoibra aiba concern ase masi de samda yam maruoi aduna masigi asumba masigi sabsaba wayelama Manipur Manipur ki lenga masi putopi waitana haugiba tha kharagi mamangda Governor of Manipur, Honorable Governor, I call memorandum Pisalakanda, Masigi Sabsaba, while Putona, good Pisan give like that. Lamfel the Ladiba, Lenga Kiam Namaru Oiba, Loishang Amu Oidiba, Sub Registrar Office, Matamchana, Staff Sing Kanaraktabana, Miam the Chauno Kudong Chadaba, Mayok Nahale, Lenga ki maike degi hapta amada numit mangani thabak suduna staff sing numit nini haibadi thangja amasong nongmaijing nubu suti oihalibani lenga ki oina staff sing ayuk ki pung mapandagi numidang wairam pung manga fauba thabak subagi matam oiribani adubu register office asigi oina ngasi numit yung bapung tarama thoiga minute kuntra tarak laba fauba office asigi staff amata office laknakhide Miamna masa-masagi thabak sing pangthoknaba maru oiba che chang tanthoknaba laknarabaso office ta staff laktabana awaba amo oina ngainaki numit yungba pung taramatoiga minute kuntra khara helakpada staff sing kanaraki office asida thetpa board amadi matung inna office asigi oina dalil register tawbagi matam ayuk pung taradagi nungthil pung ahum fauba Darkas laubagi matam ayuk pung taradagi nungthil pung ama fauba amadi register loiraba dalil lauthokpa certified copy na chingba pithokpagi matam ayuk pung taradagi nungthil pung ani fauba haina thari Imphal mayolda leiriba asigumba yamna maru oiba office asina asigamba thawong ase chatharabadi Imphal mayolda haitharaga leiriba lenga ki loishang sing kari karamba fibam da leirongani haiba ase yamna chawba wahang oirakli amadi miyam na hangnasu hangnarakli Malem pumbagi oina petrol amadi diesel gi mamal hengat labaso India gi miyam dadi thau mamal hengat pagi chaitheng nang handanaba lengak na matam chana fuel gi excise duty sing hantahan ki bagi dama Rajya Sabha gi MP ningthau sana jobalai shembana Prime Minister Narendra Modi na luching balengak pu thagat pafongdokre ngasi fam khiba parliament mi fam gi 0 hour gi matamda MP ningthau sana jobalai shembana PM Modi na luching balengak pu thagat pafongdok laduna hai Malem gi oina thaugi mamal hengat pagi khudong chaba mayok nari India government na laibak asigi miyam gi khanbiduna petrol amadi diesel gi excise duty sing hantahanba achitpa warep loduna petrol duty da liter amada lupa tara humdoi dagi ahumda amadi diesel duty da na lupa tara dagi 0 nil da hantahalle West Asia da thokliba irang kankhalактuna hena fibam sokchulakli loinana Thaugi mamal khanghen hengalaktuna hena barrel amada lupa humfudara oirambadagi lupa chamaga kunithoi romda hengatuna malem pumbagi oina thau mamal hengatpagi chaitheng nangli South East Asia da leiriba laibak singda chada kuntra dagi yankhai da hengatlatli North America gi oina chaurakna chada kuntra Europe kina chada kun amadi Africa gina chada yankhai rom hengalakli Hairiba khudong chadaba sing ase mayok naba leibak ase India khaktani hairi MP ningthau sana jawbana makhata na hai malem pumba bangamdaba fibam mayok nari adubu Modi na luching balengak asina leibak asigi miyamda yariba makhai sel thumgi awaba pidanaba lengak asina pumnamak thengnanaba thaurang sing paikhatli khongthang asina oil company singna thengnagadaba sel thumgi oiba achoba potlum adu hantahanbatanatana Micham miyamna ahenba shell chading tawbagi awaba thengna handanaba thabak paikhatli lengak ta yamlaba selfam lakcharabaso Modi na luching balengak asinadi miyamgi yaifanabagi damak pumnamak tung oinana thamli miyamgi yaifanaba thabak paikhatpa haibasida maru oiba mityeng thamli Russia amadi Ukraine leibak ani gi marakta conflict thokpa hawrakhiba matam adudagi hauna malem pumbagi oina thaugi mamal hengatlabaso India government na leimak
leibak asigi miyamdagi thaugi mamal hengatpagi chaitheng nanghandanaba lepa leitana honaduna lakli India gi miyamda thaugi awaba mayokna handanaba export duty amuk hanna impose chori diesel gi oina liter amada lupa kunma thoiga dasnik manga amadi aviation turbine fuel ATF dana liter amada lupa kunma panga dasnik manga export duty impose chori export tobagi profit hantha handuna yariba makai leibak asiki miyamda thaugi mamal hengatpagi awaba thengna handanaba thaurang sing lokhatli Modi na luching balengak asina matam chana lawrak liba warip asina lebak asigi economy stable oina thamduna miyam gi yaifanaba mityeng thamli taseng namak lengak na lokhalak liba khongthang asi India gi citizen crore chamaga nifu gi tamakti achoba relief amani lengak ki khudong cha gadaba political gi kanaba fangnaba honaba gi mahutta lebak asigi miyam gi yaifanaba lokhiba waripni malem pumbagi oina tangdu leitadaba fiba mayok naringai manung asida Prime Minister Narendra Modi na luchingba government asina matam chana leibaki asigi miyamgi yaifanaba warip lawkiba amadi malemgi oiriba situation asida leibak asigi miyamgi damak leptuna thabak tawriba asigi damak upper house asina Prime Minister Modi amadi mahaki government asibu thagatfam thoi haiki Suna chahi khudingi realization day pangthoktuna lakpagum kumsi chahi asidagi hauduna Manipur amadi lamdam asigi yelhomi sing kanjana wakhallonda chathariba nifutaruk suba realization month ki manung channa chathagadaba poster campaign ngasi haudokre All Manipur Students Union MSU gi President Lukram Malangbana haudokhiba campaign aduga mari lenana phongdorakpada poster campaign asida MSU ga Manipur amadi India lengaka inkumja lishing ama chamapan marifu amasung inkumja lishing ama chamapan marifu dara marida inakhiba yana che thabakto onthou karigumba yana khiba sing adu thabakto onthoraktrabadi matam ama hektadagi khongjong sangsinaba sem saduna leiri loinana hiramasigi matangda mahairoi lup asina handak pangthokiba discourse adugi warip sing aduso athuba matamda lengakta pisilagani amadi inkumja lishing ama chamapan yankhai mathoida base year oiraga mitop sing khandoktuna maramdamda halhangadabani NRC update tawdana lamdam asida mikok thiba yaroi Mitop talenga ki thabak piba yaroi haiba wafam yauna tongan ba slogan tarit yauri campaign asida lamdam asida leiriba section khudingmakki miyam amasong mahairoi yauna lup khudingmakna saruk yabiyu hainasu appeal tawrakli ngasidagi haudokliba campaign adugi manung channa Manipur gi mafam sinba thongna chatharagani loinana realization month asigi manung channa chathariba thoram singsu leptana chathakigani hainasu phongdoki Chief Minister Yumnam Khemchan Singna luchingba state government asigi February marida sem khraba matung haujik government asida punna minister khaktadagi hena expansion tawbangamdana leiriba asida opposition congress na sarkar gi mathakta criticism tawba nongmagi helgalakli seat humfu leiba Manipur Legislative Assembly asigi oina punna minister tarani thoi leifam thokpani Chief Minister Khemchan luchingba state government asigi oina haujik punna minister tarit ki posting hapangamdana leiri hiramasiga mari reinana senior congress MLA Kaisha Megachandra Singh state lenga ki award pa minister Singh matam chana haptana leiri asi lenga asigi asonba uthokpani amasung democracy hatok pibaga pangkhakni haina lobaya hairi MLA Megachandragi Babupara Imphal leiba official residence chapangthokpa press conference amada mahakna hai popular government sem kiba tha ama helaba fauba award pa minister ge post sing haptana thamliba asina haujik leiriba minister khara asina lengak ningthina chalaibada awaba amasung khudong chadaba kaya thoglakpa yai maram asina athuba matamda watleba minister sing haptuna stable oiba government ama oinaba singadabani haiki matam sangna award pa minister sing haptana thamlabadi government asi unconstitutional amasung undemocratic oibata natana balance oiba governance thambangamloi amasung department sing ningthina mathau tawhanbasung ngamloi haina phongdoki panbeyai Chief Minister Yumnam Khemchan Singhna chahi asigi February marida wasak laukraba matung government asida cabinet minister manga haibadi Chief Minister
Deputy Chief Minister ani Nemcha Kipgen amasong Dr. Lisho Losi Dikho, Cabinet Minister ani Konthojom Govindas amasong Khuraijam Loken Singna Hojik Sarkar asi chalairibani, MLA Meghachandrana makhatara dunahai, Central amasong State Government na tongan-tongan ba chokhat thorang amasong scheme singi fund sing matam kuina thadok taba maramna State asigi miyam amasong sector sing da chawna khudong chadaba sing mayoknari, masigi mathakta plan tauraba development project sing leblak patabani, masina project sing asigi nauna administrative process sing haubatabani, maram asina government sing na scheme amasong paikhatliba project singi fund sing athubada thadok naba lenga ki pukning chingsilakli, mahak na makhatara dunahai 15th Finance Commission gi term ase loisilakle, Commission asina Autonomous District Council amasong Urban Local Bodies singi oina punna lupa crore amaga nifuhumdoi earmark toki, adubu earmark tauriba fund asigi punna lupa crore chatruk sizinadana leiri, sel thumgi fibam sokchin na leiriba Manipur State kumbadadi lupa crore chatruk haiba ase yam khraba senfam amani, hairiba senfam ase hojikti state na claim toba yararoi haiki. State amasong Central Security Forces signa state asida law and order ningthi nangaktuna shanti amasong tangdo leitaba hanjilaknaba ching amasong tampaki mafam singda chathakiba counter insurgency operations singda tongan balal holo singi cadre sing fagar pangam kibaga loinana grenade amasong masing yamlaba nongmai maru sing fagar pangam kre official oiba paugi matung innahai security forces ki apunba team amana Imphal West district ki Wangoi police station gi manung chanba Thongkhong Lakshmi Bazar da thiba humbagi thabak sing sathabada aina thingkraba lal haulo People's Revolutionary Party of Kanglaipak Pripak ki cadre ni haiba senkhai thumkhai da chenaba mioi ama Jabir Khan chahi kungataruk alias Rohit Paubitek haiba mafam asidagini Hairiba miyoi asi fabangam kibaga loinena mangondagi mobile phone ama SIM card ani fagar pangam kri hairi amaromda atopa security personnel singna Imphal East ke Hangang police station ge manung chanba Khabaisoi area da chathakiba operation amada aina thingkraba lal haulop People's Liberation Army PLA ge cadre ni haiba Nepram Lemba Maitai alias Tomba chahi kungamari miyoi asi fabangam kri hairi Makhatana Security Forces singna Imphal East District ki Lamlai area da chathakiba search operation da lal haulop Kanglaipak Communist Party KCP ki active cadre ni haiba Laishom Dandan Maitai alias Nganba chahi taramapan amasong Laimapokpam Sanjit Singh alias Naubi chahi Yangkhagamari hairiba miyoi ani asi fabangam kri hairi amaromda Manipur Police amasong Central Security Force ki apunba team na Thobal District ki Hairok Part 2 da chathakiba counter insurgency operation da 36 hand grenade ani tongan ba nongmai singi magazine manga tongan ba nongmai singi live round dishing aniga chahunga marifu nipan fagar pangam kri hairi Indian Panorama International Film Festival 2025-26 ki oina Best Psychological Drama War Theme Manafangkraba Tenjing Pukhrambam na direction amasong producer oina Manipuri film The Nightmare of Bambi Maharashtra da pangthokadaba Janzira International Film Festival 2026 Spotlight International Film Festival 2026 Season 2 amasong Six Clans Fame International Film Festival LFIFF 2026 amasong Guwahati da pangthokadaba Jakarta Independent Sign Award 2026 singi official selection fanglakli hairi film asigi samlakpa warida khongang amadagi haurakpi Bambi kaubi maitai nupi macha asida Manipur da thokiba Kanglup anigi irang manungda nupi macha asibu yeknaba singna numidang amada attack tawduna apokpi mama hatraba matong nupi macha asida yeknaba singna sexual assault tawduna tamthina otkibadagi trauma leiduna gyan amomok mangduna mafam kayada koichat chatlurabagi matong mahakna hospital da gyan tarakpada mahakpu pokpa mapa hingduna leiramba thengnaki
hospital dagi recover tawraba matung apokpa mapana mahakpu relief camp amada puraktuna camp aduda leiramba singa sakhang sakhang nahanki Landi loikre miyam sing nungaiba phongdoknari adubu bembi di television yenglubada anchor singna noknabagi scene uba phangki langi victim oibata nattana yeknaba singna sexual assault tobi khrobi bembi trauma sing thengnana naba shanti oina hingnanabagi punshigi sengba masak thina manglan amada tauduna leibagi shaktam sing ado ningthina uthokli film ase tha asige kunnipan amasung kunmapanda Nagpur University da pangthokpa Nagpur Film Festival 2026 mai pakna utki film ase Guwahati da pangthokpa Jakarta International Sign Award 2026 ki Best Debut, Best Director, Best Actress, Best Screenplay amasong Best Music taki Tamil Nadu da pangthokpa Kodaikanal International Film Festival Best Debut Short Film Award Funky amasong Oceanic Short Film Award 2026 Chandigarh dasu Special Jury Award Funky film asige cast oina Pretty Laishram Ratan Mayang Lambam Ragini Valentina Sagakpam Amit Khetrimayum Juleka Naurem amasong Priya Lakshmi Langpok Lakpam Singni Homeland Security na agency asida thabak tawriba employees singda haithoi singthoiba amasong responsible security professionals sing oinanabagi pandamda agency asigi 7th batch trainees singda ngasi first aid and cardiopulmonary resuscitation CPR training program sing mai pak na pangthokre private security agency asigi pangthokiba training session ado Indian Red Cross Society gi Dr. Bankim Chandra Thokchom First Aid Master Trainer na luchingduna masak nairaba expert singsu saryaki pangthokiba program aduna trainees singda critical life saving competencies sing maru oina cardiopulmonary resuscitation CPR emergency response protocols trauma management bleeding control fracture stabilization amasong emergency gi matamda khudakki oiba medical intervention pibana chingbusingi takpi tambiki training aduda operational readiness lainabagi damak trainees singda theoretical instruction ga loinana practical demonstration sing real time stimulation sing amasong hand on exercise singa loinana takpi tambiki Thauramga mari lainana Homeland Security ke Director Rajkumar Bablu Singh na phongdokibada haujik lairiba modern society asida ningthina train tawraba security personnel singi thaudang chauna lei private security asina thazaba thamli madudi security profession da lairiba singna lan thumkhak ngakbagidamak natte makhoi sing asi emergency gi matamda ahanba responder sing oina leigadabani amadi miyoiba singi punshi ngakpadasu achoba thaudang logadabani haiki Homeland Security gi manglan asi employment generation tauba khaknate agency asina ningthina train tawraba security personnel sing puthoktuna public safety amasong national development da contribution piba ngamba personnel sing puthokna bohona bani haiki Tamil Nadu ki Chief Minister M.K. Stalin mahaki state aduda Manipur da thokliba ethnic riot asigumna thokhannaba Bharatiya Janata Party BJP na silli haina maral siraduna mahaki government na BJP ge thausil adu maipak na ngak thokhanki haina phongdokre state aduda pangthokadawriba assembly election ga mari lainana Tiruchirappalli da pangthokpa DMK gi election rally da wangang laduna mahakna hai Tamil Nadu state ase Manipur state ta matam sangna communal clashing thokliba asigumna thokhiba amata leitri amadi northeastern state asida hojik fauba kanglop ki irang asigi awaba seng miyam na mayok nari amadi tangdu leita ba leitri hairaduna Tamil Nadu state ke yengnarurabadi tayon nabani haina phongdoki mahakna BJP bu chairaduna hai Manipur thokliba kanglop ki irang asiga manaba mawongda Tamil Nadu state ta thokhanaba hotnari adubu ruling DMK na masing yambana maram oiraga BJP ge thausil adu maipakpa ngamkhidabani haiki
BJP na Tamil Nadu state ta sinkiba thausil adu mayek sengna Chief Minister M.K. Stalin na pandrabasu state adu da shanti thugaina bu honna kiba sing maithiba piba ngamki hairi Tamil Nadu state welfare measures singi matang da palladuna Stalin na makata na hai karigumba DMK na amuk hanna power pairabadi nupi singna lupa lishing nipan gi coupon sing piduna makoina apamba appliance sing local shop sing dagi laihangani haiki nupi singda tha khuding gi piba financial assistance lupa lishing anida hengatkani aduga mahairoi singi oina su college kariba amasung higher education tamliba singda tha gi oina lupa lishing amma piramba ado lupa lishing amaga chamnga da hengatkani haina phongdoki Tha asigi kunnipan gi numidang da Kamjong district Hongbai Khulgi junction da Government of the People's Republic of Nagaland GPRN Eastern Flank Cadre Mari Major Postumus Sochipem Fungshok Sergeant Major Postumus Jairewasa Sergeant Postumus Bahanle Ahulapia and Sergeant Postumus Than Somiwashi Naga Lalholop NSCNIM gi cadre sing ni hai chingnaba ambush tauduna hatkhiba sing asigi aroiba ikai khumnaba ngarang Ukhrul district headquarter da nungthil pung amata tarakpada district asigi mioi lishing kayana aroiba ikai khumnaba sing utkre leikidraba naga army sing asigi mafamda aroiba ikai khumnaba utpagi thauram ado tangkhul naga tribe singi apex body amu oiriba tangkhul naga long TNL amasong tangkhul longnau anina sinkibani Thauram hawdokpu oina Fungyo Baptist Church ki Reverend Jackley Kaping na luchingba silent prayer pangthoklaba matong community representatives sengna traditional rights amasung presentation sing piki tungda thauram gi manung channa tongan ba civil society organization maru oina TMNL TKS TSL TNAL awunga TNL president sing amasung Laikhidraba singi imong manungi miyoy singna condolence message sing deliver tauki Ngasi ayuk pung mapanga minute kun khare helakpada Manipur Governor na Bishnupur district ki manung chanba ningthaukhong hospital sangabagi haitharakpada gari singi maraktagi tidim lambi gi site tak hamduna leiba kiyakar amada thomjinkhre adubu tonglakliba midudi asok appan yawhodre Kia mamangda leplamba police personnel amadi soktuna hospital da pukre hairi thaudok asi Imphal gi Birti Kendrajit airport mamangda thokibani hairi kia thaurakliba mapu ado Dr. Bizu Sarungbam chahi kuntraga taruk singjumai yumnam laikai wafamna khara thamlakli aduga aigi mamang da leiba police gari police ama lei ko lepaga mana makut to haido hamona aduga maning gi khang khawdana ai samaksu kayumba seat belt haram da bata di ai su kano yapi so on bayai aduga atai phatta hawdi am phatta myam to on bayai ko maning de kanna thoma poni ko aduga gyan lakpadadi akhoi hujaki ai mang lairamba police to ma su tar ga lairame ko ma sok lairame aduga ai gari maning su phajana soe aduga hujaki thomai ba gari dusu akhoi governor gi ROP da lakwa gari orba jani ko adumana adu moi gari dusu soe ko phai khara adu yam thina sok pase akhoi myam marakti ai isamakti yam kan di so odare laibak ta kitang sidanga ngi si ko kitang ma seat belt phabagi chongkhalakpada kitang khet pana tana atai di yam kan di so odare ko sman tawi adu aina haijaning badi hoi ROP tariba phagi security forces for moboiro kitang Mamang tha March ke tangkul humdoidagi pangthorakhiba yankhai mapun suba fireworking festival ngarang Indo Myanmar ngamkhai gi border town oiriba more da lusinkre Shri Angala Prameshwari Shri Mundeshwar temple amadi Tamil Sangam more na silaga pangthokpa festival ado maithakta chatpagi thauram yaudana loisinki hairiba festival ado more town da khunda minnariba tongan ba Kanglup ki mioi singna saruk yaduna pangthokhi Kumhai inkomja lishing ani kulhumdoi gi me gi tang ahumda gi mamangda hairiba festival ase maitai sing yauna chauna pangthok laga lakhibani
Adumakpu Manipurda hojik thokliba irang asina maram oiraga festival ase mahausagom chauna pangthokpa adumakti oikhide Manipurgi irang asina thoktringai mamangdadi festival asida saru yariba singna More Higher Secondary School gi playground dagi tara lengduna pangthoklaga lakpani adubu handak chahi gi oina hairiba festival ase Sri Viramal Kalyaman Temple dagi tara lengduna Sri Angala Prameshwari Sri Mundeshwar Temple fawbada loisinki Guinness World Record thamduna malemda sakta khiba sambal leisekpil gi 46th anniversary of World Record Come Annual Foundation Day of Sambal Leisekpil School ngasi school asida pangthokre Thoram aduda Sambal Leisekpil School gi advisor loinana Kumbi College ke retired vice principal KH Gyan Bhushan Sambal Leisekpil School gi principal N Ibohal Ima gi Maira gi president TH Sujata Ukhrul district Nungau village tagi KH Joyce Singh Along Sambal Leisekpil statue gi sculpture ke Pabitra gi loinabi ke Laibak Lai amadi Sambal Leisekpil School gi founder architect loinana Guinness World Record holder Moirangthem Okendro na athoiba mithunglen oina sarukyaki Thoramadda ibudau pakhang bagi shaktam amasong maikum hangdokhi amadi Sambal Leisekpil gi akangba upalda miyamna laikatuna ikaikhumna ba utki Thoram aduga mari lenana TS Sujata na fongdokibada Sambal Leisekpil School asida Manipurda chatnariba mahaitambi bagi mawongdagi top pa mawong amada mahaitambi bagi mawong uri hairaduna tungda masak naiba mahairoi kaya puthoklakpa school ama soidana oirakhigani thajai Sujatana Manipurda thokliba thaudok wathok singi matangda wangangladuna hai Manipurda lanjennariba miyoi sing masa masagi mayumda hanjinnadri IDP sing asina masa masagi mayumda hana hanjinnaba hotnagadabani NRC tauduna illegal immigrants sing khandoklaba matungda census taugadabani masigidama aikhoi chak manana lepminnaba mathautai Manipurda tungi lebak asi aikhoigi miyamna chapchana handak sem haugadragadi matung semdokpa yararoi lakhadoriba mikhal asida lebak tasengna nungshiba miyamgidama khanba mirep khalhaurasi Manipur kallasi haiki Churachandpur District Headquarter da leiba Churachandpur Medical College ki nauna saba loiraba Outpatient Department Ayushman Bharat Health Account Abha Enrollment Taunaba Counter Mortuary Cum Autopsy Block Department of Forensic Medicine and Toxicology Block Sing ngarang haunabi matung inna Medical College asigi Director Dr. Gangmai Angamna Deputy Director CMC Churachandpur CMO MS Churachandpur District Hospital amasung atay official singi mamangda sangakre National Health Authority na ingkomja lishing ani kunmathoi da haudokhiba Ayushman Bharat Digital Mission asi Churachandpur District ki oina ngarangdagi operation tawba hawan khibaga loinana patient sing lemna access tawduna makhoi gi digital oina register tawraba record sing share tawba fanglagani hairi amaromda hana Churachandpur District Hospital morgue haina khangnaramba mafam asida nauna renovate tawduna upgrade tawkhibaga loinana block ase haujik mortuary cum autopsy block Churachandpur Medical College haina khangnaragani hairiba block asida maru oiba feature sing examiner singi ka paperwork cabin cold storage room dissecting room amasong CMC mahairoi singi study taunaba dissecting table sing yauri Thauramga mari leinana Director CMC na fongdokhibada Medical College asida nauna sangariba mortuary cum autopsy block ase Churachandpur amasong Fairjol district singi oina sijinagani CMC ase state government na CMC ase medical legal center oina approve tawkhibaga loinana college asida postmortem examination amasong sexual assault case ka mari leinaba examination sing age determination amasong DNA profiling tawbagi khudong chaba sing leiragani haiki Handak pangthokadawriba 4th National Martial Arts Games 2026 ta Manipur gi team oina saru yarunabagidama wushu sanaroi amasong official singi oiba trial selection tha asigi mangada kumalampakta leiba wushu hall da numit asigi ayuk ki pung 3 minute kuntra taba matamdagi hauragani haina
Manipur United Wushu Association Muwagi General Secretary na thokpa chirol amana phongdorakli chirol asina makha taraduna hai Manipur gi saruk yabi ningba wushu sanaroi amasong mari lainaba officials singna masa masa gi valid oiba Aadhaar card sing age proof certificate sing amadi mari lainaba documents sing trial selection yawba lakpada loinarakadabani amadi technical officials singna pangthokadawriba venue asida matam chana lakpiduna selection process sing fair oina mai pakna pangthokpa ngamnaba honabiyo hairi Loisilakpada maruiba pau amukahanna. Quality yaudaba lairik nambaga mari lainana board ki chairman amasung secretary from Thadu Uhaina de samna khongjom sangsinkhre Lamphel da leiba sub register office ki staff sing matam chana office karaktabana miyam da khudong shadaba mayok halle MP Sana Jawbana petrol amadi diesel da loba tax hantahan kibada central buthaga profongdokre MSUgi Yankai Taruk Suba Realization Month ki manung channa ngasidagi poster campaign phongdokre Amadi Congress na government asigi cabinet expand tawba ngamdre hairaduna thawong asi democracy hatokpani haikre Pungjasi fawbagi oinadi ISCOM na sandokchaba Manipuri pau matangas dalojere makataba pawgidamak ISCOM mityeng taduna lebiyo